ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯣꯔꯤ ꯇꯦꯂꯔꯒꯤ ꯆꯦꯅꯦꯜꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯛꯄꯒꯤꯗꯃꯛ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯩꯅ ꯂꯤꯖꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯏꯟꯇꯔꯇꯦꯟꯃꯦꯟꯠꯒꯤꯗꯃꯛꯇ ꯂꯤꯖꯕ ꯋꯥꯔꯤꯅꯤ ꯋꯥꯔꯤꯁꯤꯡꯁꯦ ꯇ꯭ꯔꯨ ꯁ꯭ꯇꯣꯔꯤꯗ ꯕꯦꯁ ꯇꯧꯕ ꯋꯥꯔꯤꯁꯤꯡꯗꯒꯤ ꯈꯟꯒꯠꯂꯒ ꯂꯤꯖꯕꯅꯤ ꯃꯁꯤꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯑꯩꯅ ꯍꯧꯖꯤꯛ ꯂꯤꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯐꯤꯂꯤꯄꯤꯟꯁ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯂꯩꯕ ꯀꯦꯄꯦꯔꯣꯁꯥ ꯅꯠꯇ꯭ꯔꯒꯅ ꯗ ꯍ꯭ꯋꯥꯏꯠ ꯂꯦꯗꯤ ꯍꯥꯏꯅ ꯈꯪꯅꯕ ꯕꯨꯙꯁꯤꯒꯤ ꯃꯇꯥꯡꯗꯅꯤ ꯐꯤꯂꯤꯄꯤꯟꯁꯀꯤ ꯃꯔꯣꯟꯗ ꯀꯦꯄꯦꯔꯣꯁꯥ ꯍꯥꯏꯕꯒꯤ ꯑꯥꯔꯊꯗꯤ ꯐꯤꯉꯧ ꯁꯦꯠꯄꯤ ꯕꯨꯙ ꯍꯥꯏꯕꯅꯤ ꯐꯤꯂꯤꯄꯤꯟꯁ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯁꯥꯎꯊ ꯏꯁ ꯑꯦꯁꯤꯌꯥꯗ ꯂꯩꯕ ꯀꯟꯇ꯭ꯔꯤ ꯑꯃꯅꯤ ꯉꯁꯤ ꯐꯥꯎꯕꯗ ꯐꯤꯂꯤꯄꯤꯟꯁꯇ ꯂꯩꯔꯤꯕ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯀꯦꯄꯦꯔꯣꯁꯥ ꯍꯥꯏꯔꯤꯕꯤ ꯐꯤꯉꯧ ꯁꯦꯠꯄꯤ ꯕꯨꯙ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯂꯤꯕ ꯆꯠꯅꯔꯤ ꯕꯨꯙꯁꯤꯒꯤ ꯁꯛꯇꯝ ꯈꯔ ꯍꯥꯏꯔꯒꯗꯤ ꯌꯦꯡꯕꯗ ꯕꯨꯙ ꯅꯨꯄꯤ ꯑꯁꯤ ꯅꯍꯥ ꯑꯣꯏꯔꯤꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯇꯝ ꯃꯥꯜꯂꯤ ꯃꯥꯒꯤ ꯃꯁꯝ ꯃꯨꯔꯒ ꯌꯥꯝꯅ ꯁꯥꯡꯉꯤ ꯑꯗꯨꯒ ꯑꯉꯧꯕ ꯒꯥꯎꯟ ꯍꯥꯏꯅ ꯈꯪꯅꯕ ꯐꯤꯖꯣꯜ ꯑꯗꯨ ꯁꯦꯠꯂꯝꯃꯤ ꯑꯁꯤꯒꯨꯝꯕ ꯐꯤꯉꯧ ꯁꯦꯠꯄꯤ ꯕꯨꯙ ꯅꯨꯄꯤ ꯑꯁꯤꯅ ꯐꯤꯂꯤꯄꯤꯟꯁꯀꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯇꯝꯅꯔꯝꯃꯤ ꯃꯤ ꯈꯔꯅꯗꯤ ꯊꯥꯖꯅꯔꯤ ꯃꯗꯨꯗꯤ ꯕꯨꯙ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯥꯏꯗꯨ ꯁꯤꯠ ꯅꯥꯜꯂꯤ ꯅꯠꯇ꯭ꯔꯒꯅ ꯃꯃꯥꯏꯗꯨ ꯏꯅ ꯄꯨꯡꯇꯩ ꯇꯩ ꯐꯤꯂꯤꯄꯤꯟꯁꯇ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯀꯦꯄꯦꯔꯣꯁꯥ ꯍꯥꯏꯔꯤꯕꯤ ꯐꯤꯉꯧ ꯁꯦꯠꯄꯤ ꯕꯨꯙ ꯅꯨꯄꯤ ꯑꯁꯤꯕꯨ ꯍ꯭ꯋꯥꯏꯠ ꯂꯦꯗꯤ ꯍꯥꯏꯗꯨꯅꯁꯨ ꯈꯪꯅꯔꯤ ꯃꯔꯝꯗꯤ ꯃꯇꯝ ꯑꯃꯗ ꯐꯤꯂꯤꯄꯤꯟꯁ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯑꯃꯦꯔꯤꯀꯥꯒꯤ ꯃꯈꯥꯗ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯐꯤꯉꯧ ꯁꯦꯠꯄꯤ ꯕꯨꯙ ꯀꯌꯥ ꯑꯃꯅ ꯐꯤꯂꯤꯄꯤꯟꯁꯀꯤ ꯃꯐꯝ ꯀꯌꯥꯗ ꯇꯝꯅꯔꯝꯃꯤ ꯐꯤꯂꯤꯄꯤꯟꯁꯇ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅꯁꯨ ꯑꯃꯦꯔꯤꯀꯥꯗ ꯆꯠꯅꯔꯤꯕ ꯐꯤꯖꯦꯠ ꯆꯥꯛꯆꯥꯁꯤꯡ ꯑꯗꯨ ꯃꯇꯧ ꯇꯝꯅꯔꯝꯃꯤ ꯐꯤꯂꯤꯄꯤꯟꯁꯀꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅꯁꯨ ꯃꯈꯣꯏꯒꯤ ꯆꯠꯅꯕꯤꯒꯤ ꯐꯤꯖꯣꯜ ꯁꯦꯠꯇꯕꯤꯗ ꯑꯃꯦꯔꯤꯀꯥꯗ ꯂꯩꯕ ꯅꯨꯄꯤꯁꯤꯡꯅ ꯁꯦꯠꯅꯕ ꯒꯥꯎꯟ ꯍꯥꯏꯅ ꯈꯪꯅꯕ ꯐꯤꯖꯣꯜꯗꯨ ꯁꯦꯠꯅꯔꯝꯃꯤ ꯃꯔꯝ ꯑꯁꯤꯅꯅꯤ ꯐꯤꯂꯤꯄꯤꯟꯁꯇ ꯂꯩꯔꯤꯕ ꯕꯨꯙ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜꯒꯤ ꯑꯣꯏꯕ ꯗ꯭ꯔꯦꯁ ꯁꯦꯠꯇꯕꯤꯗ ꯋꯦꯁꯇꯔꯟ ꯀꯟꯇ꯭ꯔꯤꯁꯤꯡꯗ ꯁꯦꯠꯅꯕ ꯒꯥꯎꯟ ꯍꯥꯏꯅ ꯈꯪꯅꯕ ꯐꯤꯖꯣꯜꯗꯨ ꯁꯦꯠꯂꯤꯕ ꯐꯤꯂꯤꯄꯤꯟꯁꯇ ꯂꯩꯕ ꯀꯦꯄꯦꯔꯣꯁꯥ ꯍꯥꯏꯔꯤꯕꯤ ꯐꯤꯉꯧ ꯁꯦꯠꯄꯤ ꯕꯨꯙ ꯅꯨꯄꯤ ꯑꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯑꯣꯏꯔꯛꯂꯤꯕꯅꯣ ꯀꯔꯤ ꯃꯔꯝꯒꯤ ꯇꯝꯅꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯅꯕꯒꯤꯗꯃꯛ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯇꯥꯃꯤꯟꯅꯔꯁꯤ ꯀꯦꯄꯦꯔꯣꯁꯥ ꯍꯥꯏꯔꯤꯕꯤ ꯕꯨꯙ ꯅꯨꯄꯤ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝꯒꯤ ꯋꯥꯔꯤ ꯑꯁꯤ ꯀꯌా ꯑꯃ ꯂꯩꯔꯤ ꯕꯨꯙ ꯑꯁꯤ ꯑꯅꯝꯕꯅ ꯃꯥꯒꯤ ꯅꯨꯄꯥ ꯅꯠꯇ꯭ꯔꯒꯅ ꯅꯨꯡꯁꯤꯖꯕ ꯃꯤ ꯑꯗꯨꯅ ꯃꯈꯣꯏꯗ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯍꯨꯟꯇꯣꯛꯂꯝꯂꯕ ꯃꯇꯨꯡꯗ ꯌꯥꯝ ꯄꯦꯟꯗꯕꯗꯒꯤ ꯃꯁꯥ ꯃꯊꯟꯇ ꯁꯨꯏꯁꯥꯏꯗ ꯇꯧꯗꯨꯅ ꯁꯤꯔꯕ ꯃꯇꯨꯡꯗ ꯑꯣꯏꯔꯛꯑꯝꯃꯤ ꯑꯇꯣꯞꯄ ꯊꯧꯗꯣꯛ ꯈꯔ ꯍꯥꯏꯔꯒꯅ ꯅꯍꯥ ꯑꯣꯏꯔꯤꯕꯤ ꯅꯨꯄꯤꯁꯤꯡ ꯑꯁꯤꯕꯨ ꯌꯥꯝ ꯇꯝꯊꯤꯅ ꯐꯨꯕꯤꯕ ꯅꯠꯇ꯭ꯔꯒꯅ ꯏꯖꯠ ꯃꯥꯡꯍꯜꯂꯒ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯀꯦꯄꯦꯔꯣꯁꯥ ꯍꯥꯏꯔꯤꯕꯤ ꯐꯤꯉꯧ ꯁꯦꯠꯄꯤ ꯕꯨꯙ ꯑꯁꯤ ꯑꯣꯏꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯌꯥꯝ ꯋꯥꯅ ꯁꯤꯈꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒꯤ ꯑꯁꯤꯕ ꯊꯋꯥꯏ ꯑꯗꯨꯅ ꯕꯨꯙꯀꯤ ꯁꯛꯇꯝ ꯂꯧꯔꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯃꯥꯏꯗ ꯀꯣꯏꯆꯠ ꯆꯠꯂꯗꯨꯅ ꯂꯩꯔꯤ ꯕꯨꯙ ꯑꯁꯤꯅ ꯃꯇꯝ ꯑꯌꯥꯝꯕꯗ ꯐꯤꯂꯤꯄꯤꯟꯁꯇ ꯂꯩꯔꯤꯕ ꯈꯨꯡꯒꯪꯁꯤꯡꯗ ꯍꯧꯔꯤꯕ ꯆꯥꯎꯔꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤꯁꯤꯡꯒꯤ ꯃꯌꯥꯗ ꯇꯝꯅꯔꯝꯃꯤ ꯊꯥꯏꯅꯒꯤ ꯃꯇꯝꯗ ꯈꯨꯡꯒꯪꯁꯤꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯅꯥꯀꯟ ꯅꯥꯀꯟꯗ ꯆꯥꯎꯔꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯀꯌꯥ ꯑꯃꯅ ꯄꯔꯦꯡ ꯄꯔꯦꯡ ꯍꯧꯔꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯈꯣꯡꯅꯥꯡꯒꯤ ꯃꯁꯥ ꯑꯗꯨꯅ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜ ꯑꯗꯨ ꯈꯟꯖꯤꯟꯈꯤꯕꯗꯒꯤ ꯂꯝꯕꯤꯁꯤꯡ ꯑꯗꯨ ꯃꯇꯝ ꯑꯌꯥꯝꯕꯗ ꯃꯝꯂꯝꯃꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯐꯤꯂꯤꯄꯤꯟꯁꯇ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯊꯥꯖꯅꯔꯤ ꯃꯗꯨꯗꯤ ꯆꯥꯎꯔꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤꯒꯤ ꯃꯌꯥꯗ ꯚꯨꯠ ꯅꯠꯇ꯭ꯔꯒꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯖꯤꯕ ꯀꯌా ꯑꯃꯒꯤ ꯂꯩꯐꯝ ꯑꯣꯏꯗꯨꯅ ꯂꯩꯔꯤ ꯐꯤꯂꯤꯄꯤꯟꯁꯇ ꯂꯩꯔꯤꯕꯤ ꯀꯦꯄꯦꯔꯣꯁꯥ ꯍꯥꯏꯔꯤꯕꯤ ꯐꯤꯉꯧ ꯁꯦꯠꯄꯤ ꯕꯨꯙ ꯅꯨꯄꯤ ꯑꯁꯤꯅ ꯈꯨꯡꯒꯪꯗ ꯂꯩꯔꯤꯕ ꯂꯝꯕꯤꯗ ꯆꯠꯂꯗꯨꯅ ꯇꯝꯅꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯏꯪ ꯁꯣꯛ 1950 ꯑꯗꯨꯋꯥꯏꯗꯒꯤ ꯍꯧꯔꯛꯑꯝꯃꯤ ꯕꯨꯙ ꯑꯁꯤꯅ ꯃꯤ ꯂꯩꯅꯗꯕ ꯑꯔꯤꯕ ꯌꯨꯝ ꯁꯤꯖꯤꯟꯅꯗ꯭ꯔꯕ ꯕꯤꯜꯗꯤꯡ ꯑꯃꯁꯨꯡ ꯑꯁꯨꯛꯄ ꯎꯃꯪꯗꯁꯨ ꯂꯩꯔꯝꯃꯤ ꯃꯈꯣꯏꯅ ꯌꯥꯝ ꯄꯦꯟꯗꯅ ꯁꯤꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯈꯛꯇꯃꯛ ꯇꯝꯅꯔꯝꯃꯤ ꯕꯨꯙ ꯑꯁꯤꯅ ꯃꯤꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯁꯣꯛꯄ ꯌꯥꯕ ꯊꯕꯛꯇꯤ ꯇꯧꯔꯝꯗꯦ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯈꯣꯏꯅ ꯊꯣꯛꯂꯛꯇꯨꯅ ꯃꯤꯁꯤꯡ ꯑꯗꯨꯗ ꯌꯥꯝꯅ ꯑꯀꯤꯕꯗꯤ ꯐꯥꯎꯍꯜꯂꯝꯃꯤ ꯑꯗꯨꯒ ꯃꯤꯀꯨꯞ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯥꯡꯈꯤꯔꯝꯃꯤ ꯃꯤꯌꯥꯝꯅ ꯊꯥꯖꯅꯔꯤ ꯃꯗꯨꯗꯤ ꯕꯨꯙ ꯅꯨꯄꯤ ꯑꯁꯤꯅ ꯁꯥꯟꯇꯤ ꯐꯪꯕ ꯉꯝꯗꯕꯗꯒꯤ ꯇꯝꯅꯔꯤꯕ ꯑꯁꯤ ꯃꯥꯕꯨ ꯍꯥꯠꯈꯤꯕ ꯃꯤ ꯑꯗꯨ ꯊꯤꯔꯤꯕꯅꯤ ꯑꯃꯁꯨꯡ ꯂꯃꯟ ꯈꯨꯝꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯕꯨ ꯃꯤ ꯂꯩꯅꯗꯕ ꯌꯨꯝꯁꯤꯡꯗ ꯇꯝꯅꯔꯤꯕ ꯕꯨꯙ ꯑꯗꯨꯗꯤ ꯊꯥꯏꯅꯒꯤ ꯃꯇꯝꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯨ ꯑꯣꯏꯔꯝꯕ ꯅꯠꯇ꯭ꯔꯒꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯁꯤꯔꯕ ꯃꯇꯨꯡꯗ ꯑꯣꯏꯔꯛꯄ ꯕꯨꯙ ꯑꯣꯏꯔꯝꯃꯤ ꯑꯁꯨꯝꯅ ꯕꯨꯙ ꯑꯁꯤꯅ ꯃꯤ ꯂꯩꯅꯗꯕ ꯑꯔꯤꯕ ꯌꯨꯝꯗ ꯇꯝꯅꯕꯒꯤ ꯊꯧꯗꯣꯛ ꯑꯃ ꯐꯤꯂꯤꯄꯤꯟꯁꯇ ꯂꯩꯕ ꯀꯨꯏꯖꯣꯟ ꯁꯤꯇꯤꯗ ꯂꯩꯕ ꯌꯨꯝ ꯑꯃꯗ ꯊꯣꯛꯂꯝꯃꯤ ꯌꯨꯝ ꯑꯁꯤ ꯊꯥꯏꯅꯒꯤ ꯃꯇꯝꯗ ꯁꯥꯔꯝꯕ ꯃꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ ꯆꯥꯎꯔꯕ ꯌꯨꯝ ꯑꯃꯈꯛꯅꯤ ꯁꯍꯔꯗꯒꯤ ꯂꯥꯛꯄ ꯏꯃꯨꯡ ꯑꯃꯅ ꯌꯨꯝ ꯑꯁꯤꯕꯨ ꯂꯩꯔꯗꯨꯅ ꯃꯇꯝ ꯈꯔ ꯂꯩꯕ ꯍꯧꯔꯛꯂꯝꯃꯤ ꯃꯈꯣꯏꯅ ꯌꯨꯝ ꯑꯗꯨꯗ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯌꯨꯝ ꯑꯗꯨꯒꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯑꯔꯤꯕ ꯗꯤꯖꯥꯏꯟ ꯑꯗꯨ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯎꯕꯗꯤ ꯉꯝꯗꯕ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯕꯒꯤ ꯁꯥꯎꯝ ꯐꯪꯕ ꯍꯧꯔꯛꯂꯝꯃꯤ ꯅꯣꯡꯃꯗꯤ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯆꯥꯅꯨꯄꯥ ꯈ꯭ꯋꯥꯏꯗꯒꯤ ꯑꯇꯣꯝꯕ ꯑꯗꯨꯅ ꯀꯥ ꯑꯃꯗ ꯆꯪꯉꯨꯕ ꯃꯇꯝꯗ ꯀꯥꯗꯨꯒꯤ ꯀꯥꯆꯤꯟ ꯑꯃꯗ ꯃꯥꯒꯤ ꯃꯆꯦ ꯑꯗꯨꯅ ꯃꯃꯥꯏꯗꯨ ꯐꯂꯥꯡꯗ ꯑꯣꯟꯁꯤꯜꯂꯗꯨꯅ ꯂꯦꯞꯄꯒ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯔꯝꯃꯤ ꯃꯥꯅ ꯃꯆꯦ ꯑꯗꯨꯗ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯑꯗꯨꯕꯨ ꯃꯆꯦ ꯑꯗꯨꯅ ꯀꯔꯤꯃꯠꯇ ꯈꯨꯝꯂꯛꯑꯝꯗꯦ ꯃꯥꯅ ꯃꯆꯦ ꯑꯗꯨꯗ ꯃꯨꯟꯅꯗꯤ ꯌꯦꯡꯁꯤꯜꯂꯨꯗꯕꯤꯗ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯆꯦ ꯑꯗꯨꯅ ꯀꯔꯤ ꯑꯃꯠꯇ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯦ
Asumna mikup khara leiraba matungda si aduna paukum kari mata piraktabadagi mana karigino haiduna yengthorakpa matamdadi ka aduda kana amata leiramde ma khaktamak lepaga leirame ka adugi kasin amada lepaga leiramba masi adu yam ngningai oiba muungda mangkhibaga sap manarame mana ka adudagi tholame aduga mamada magi masi adu kadaida leibano haiduna hanglame adubu mama aduna khumlame magi masi adudi ayunga tadagi yum adu thadoktuna thabak amagi damak sathokri aduga hujik phawba halaktri madu tabada mangonda asuki matik samamnaba phawrammi amasung mana khalami mana ukriba nupidu magi wakhanna oiriba zala maram asina mana ka manungda nupi ama thengnakhibagi thodoktu mamada haiduklamdi mathangi numitasu phingau setpi nupi amana imung aduda kucha satlaga leibadu mahakna mukasu thengnarami adubu mana matung inaraduna tanaruba matamdadi nupidu amuk mangkhirami handamukti mahakna kiba himankibana mamada waridu loina haiduklame Mamana kumlame nang kakta natte yumasida tamnariba butu uriba aisu budadubu adum thengnei makhatana mama aduna hairaklame makhoina uriba bundupidu mamangi matamda yumasida laikhidaba mi ama soidana oiramgani dubu kari maramgi yumasida tamnaribano haibadudi masu khangba ngamlamdi makhoina yum adugi hana leiramba design adu semdubudagi yumasida hana leiramba asengma pu aduna nungaitabadagi yumasida tamnarakpa oirambasu yai Maram asina makhoina yum aduda leiraba matungda nongna hapsaliba design sing adu loina amu lauthoklami masigi matungda yum aduda tamnaramba adu tamna fakhirami atopa keperosa hairibi phingau sepi bundupi asibu thengnakhibagi thodoktu 2018 hairiba sei asida thoklami sahi asida mi kharana Philippines ta leiba Luciana hairiba city asida festival ama yaruraba matungda mayumda halakpa matamda phingau sepi bundupi adubu thengnakhibani Matamdu athengba hingni all zigzag road koba lambi asida makhoina gari tongaduna mayumda halakpa matamda makhoigi mamangda pickup truck ama thaurammi makhoigi mamangda thauriba pickup truck aduda munna yengsilba matamda phingau setpi budaduna truck maning aduda phammaga leirambadu thengnarami kidingai oiraba saktam adu ubada makhoina thauriba gari du khamlammi aduga phingau setpi budaduna tongiba pickup truck tu hengkal hankhirami makhoina gari dagi kumtharami aduga mafam aduda khundariba mising aduda waridu sarami khunja singduna moida hairai madudi lambi asida buthopogi wari asidi thaina matamdagi adum uduna laglaba thodokne asumna bud asina lambida tamnaba matamda gari accident singba kaya ama thulame kariguma matamda gari thoriba driver aduna mamangda paliba mingsel aduda yenguba matamda bunupiduna gari gi maning thangba seta phammaga lerambadu thengnarami Asumna Philippines hairiba country asida lambida tamnaba yamna maming satpa amasung miyamna sukimatik kinaba keperosa hairibi bunnupi ani khak leiri bunnupi ani dugi maming asibu miyamna the White Lady of Ballet Drive amasung the White Lady of Lokan Road haiduna khangdarami the White Lady of Ballet Drive hairiba bunnupi asina Ballet Drive haina khangnaba lambi amada tamnarami aduga the White Lady of Lokan Road haina khangnariba bunnupi asina Lokan Road haina koba lambi asida tamnarami ahanbada the White Lady of Ballet Drive haina khangnaba bunnupi adugi waridu mayam taminarasi budasi matamayambada angoba phizol selami maramasina budasibu miyamna White Lady hairibani aduga ballet haibasi Philippines maronda khongnang panbi haibani maramasina Ballet Drive hairiba lambi asigi nakanda khongnang panbi mayam ama hawrami Ballet Drive hairiba lambi asi Philippines ta leiba New Malina koba district asida leirami lambi asi kilometer 1.3 khaktamak sanglami lambi gi nakanda hauriba sauraba upambi sing adugi masa aduna street lamp dagi thulagliba maingan singdu loina khumjilami maramasina numidangi matamda mafam adu asuki matik mamlammi adumoi namak lambi adugi jaga kharada ina kaira khullaba mi singi mayum sarami makhoina yum akoibada wall sing adu wangna kharkiba maramna yum adudagi thulakpa maingan adusu wall aduna loina khanjalami maramasina numidangi matamda Ballet Drive haina khangnaba lambi asi yengbada yamna mamba mi kanamta sanadaba kinigai oiraba saktam amaga sap manarami ingsok 1950 adawaidagi ngasi fawbada phingau setpi bhut amana lambi asida tamnaduna lagli maramasina athengba hingi matamda lambi asida khongna satpadi lairadana gari thauraduna kana amata sanaramdi matam ayambada numidangi matamda lambi asi phawraga satpa taxi driver singna bunnupi asibu thengnarami driver kharadi khangdabadagi bunnupi asibu passenger ni khalladuna makhoigi gari manungda tongnaba hairami matam aduda bunnupi aduna gari gi maning thangba seta phamlammi adugi matungda taxi driver aduna gari du thauba horaglami
ꯇꯦꯛꯁꯤ ꯗ꯭ꯔꯥꯏꯚꯔꯗꯨꯅꯗꯤ ꯏꯆꯝ ꯆꯝꯕ ꯅꯨꯄꯤꯅꯤ ꯈꯜꯂꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯗꯨꯅ ꯒꯥꯔꯤꯗꯨ ꯑꯗꯨꯝ ꯊꯧꯔꯝꯃꯤ꯫ ꯒꯥꯔꯤ ꯊꯧꯔꯤꯉꯩ ꯃꯅꯨꯡꯗ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯋꯥ ꯀꯔꯤ ꯑꯃꯠꯇ ꯉꯥꯡꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯗ꯭ꯔꯥꯏꯚꯔꯁꯤꯡ ꯑꯗꯨꯅ ꯚꯂꯦ ꯗ꯭ꯔꯥꯏꯚ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯗꯨ ꯂꯥꯟꯊꯣꯔꯛꯂꯕ ꯃꯇꯨꯡꯗ ꯃꯅꯤꯡꯗ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗ ꯃꯅꯤꯡꯒꯤ ꯒꯥꯔꯤ ꯁꯤꯠ ꯑꯗꯨꯗ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯑꯊꯦꯡꯕ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯚꯂꯦ ꯗ꯭ꯔꯥꯏꯚ ꯐꯥꯎꯔꯒ ꯂꯥꯛꯄ ꯇꯦꯛꯁꯤ ꯗ꯭ꯔꯥꯏꯚꯔꯁꯤꯡꯗ ꯕꯨꯠ ꯅꯨꯄꯤ ꯑꯁꯤꯅ ꯃꯇꯝ ꯑꯌꯥꯝꯕꯗ ꯇꯝꯅꯔꯝꯃꯤ꯫ ꯕꯨꯠ ꯑꯁꯤꯅ ꯚꯂꯦ ꯗ꯭ꯔꯥꯏꯚ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤꯗ ꯀꯔꯤ ꯃꯔꯝꯒꯤ ꯇꯝꯅꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯌꯥꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯩꯔꯤ꯫ ꯑꯍꯥꯟꯕꯗ ꯊꯥꯏꯅꯒꯤ ꯃꯇꯝꯗ ꯂꯝꯕꯤ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯑꯔꯤꯕ ꯌꯨꯝꯖꯥꯎ ꯑꯃ ꯂꯩꯔꯝꯃꯤ꯫ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯤꯕꯤ ꯅꯨꯄꯤ ꯑꯃꯕꯨ ꯌꯨꯝꯒꯤ ꯃꯄꯨ ꯑꯗꯨꯅ ꯌꯥꯝ ꯇꯝꯊꯤꯅ ꯑꯣꯜꯂꯕ ꯃꯇꯨꯡꯗ ꯍꯥꯠꯈꯤꯔꯝꯃꯤ꯫ ꯃꯥꯅ ꯁꯤꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯑꯁꯤꯕ ꯊꯋꯥꯏ ꯑꯗꯨꯅ ꯁꯥꯟꯇꯤ ꯐꯪꯕ ꯉꯝꯗꯕꯗꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯚꯂꯦ ꯗ꯭ꯔꯥꯏꯚ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯀꯣꯏꯆꯠ ꯆꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯤꯌꯥꯝꯅ ꯊꯥꯖꯅꯔꯝꯃꯤ ꯃꯗꯨꯗꯤ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯂꯝꯕꯤꯗ ꯀꯣꯏꯆꯠ ꯆꯠꯂꯤꯕꯗꯨ ꯂꯝꯕꯤꯗ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯃꯥꯕꯨ ꯀꯟꯕꯤꯅꯕꯒꯤꯗꯃꯛ ꯃꯇꯦꯡ ꯅꯤꯔꯤꯕꯅꯤ꯫ ꯑꯇꯣꯞꯄ ꯋꯥꯔꯤ ꯑꯃꯗꯅ ꯊꯥꯏꯅꯒꯤ ꯃꯇꯝꯗ ꯐꯤꯂꯤꯄꯤꯟꯁꯇ ꯂꯩꯕ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯐꯤꯂꯤꯄꯤꯟꯁ ꯗꯤꯂꯤꯃꯦꯟ ꯀꯧꯕ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯗꯒꯤ ꯅꯍꯥ ꯑꯣꯏꯔꯤꯕꯤ ꯁꯥꯇ꯭ꯔꯤ ꯅꯨꯄꯤ ꯑꯃꯕꯨ ꯇꯦꯛꯁꯤ ꯗ꯭ꯔꯥꯏꯚꯔ ꯑꯃꯅ ꯐꯥꯔꯗꯨꯅ ꯏꯖꯠ ꯃꯥꯡꯍꯜꯂꯕ ꯃꯇꯨꯡꯗ ꯌꯥꯝ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯄꯤꯔꯝꯃꯤ꯫ ꯃꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯚꯂꯦ ꯗ꯭ꯔꯥꯏꯚ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤꯒꯤ ꯅꯥꯀꯟꯗ ꯍꯧꯔꯤꯕ ꯎꯄꯥꯝꯕꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯍꯨꯟꯇꯣꯛꯂꯝꯃꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯗꯨꯗ ꯇꯝꯂꯤꯕ ꯅꯍꯥ ꯑꯣꯏꯔꯤꯕꯤ ꯁꯥꯇ꯭ꯔꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯑꯁꯤꯕ ꯊꯋꯥꯏ ꯑꯗꯨꯅ ꯁꯥꯟꯇꯤ ꯐꯪꯕ ꯉꯝꯗꯕꯗꯒꯤ ꯂꯝꯕꯤꯗ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯇꯝꯅꯔꯗꯨꯅ ꯃꯥꯕꯨ ꯍꯥꯠꯈꯤꯕ ꯃꯤꯗꯨ ꯂꯃꯟ ꯈꯨꯝꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯇꯣꯞꯄ ꯋꯥꯔꯤ ꯑꯃꯗꯅ ꯊꯥꯏꯅꯒꯤ ꯃꯇꯝꯗ ꯂꯝꯕꯤ ꯑꯁꯤꯗ ꯅꯨꯄꯤ ꯃꯆꯥ ꯑꯃꯕꯨ ꯇꯦꯛꯁꯤ ꯑꯃꯅ ꯊꯣꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯦꯛꯁꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯑꯅꯛꯄ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯄꯨꯕꯒꯤ ꯃꯍꯨꯠꯇ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯕꯤꯗ ꯊꯧꯔꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯌꯥꯝ ꯋꯥꯅ ꯚꯂꯦ ꯗ꯭ꯔꯥꯏꯚ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯁꯤꯈꯤꯔꯝꯃꯤ꯫ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯒꯤ ꯊꯧꯗꯣꯛꯇꯨ ꯀꯅꯥ ꯑꯃꯠꯇꯅ ꯎꯍꯧꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯄꯨꯂꯤꯁꯅ ꯊꯤꯒꯠꯂꯨꯕ ꯃꯇꯝꯗꯁꯨ ꯃꯤꯍꯥꯠꯄ ꯇꯦꯛꯁꯤ ꯗ꯭ꯔꯥꯏꯚꯔꯗꯨ ꯐꯥꯕ ꯉꯝꯂꯝꯗꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯅꯨꯃꯤꯠ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯕꯨꯠꯀꯤ ꯁꯛꯇꯝ ꯑꯗꯨꯅ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯂꯒ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯤꯌꯥꯝꯅ ꯊꯥꯖꯅꯔꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯑꯁꯤꯕ ꯊꯋꯥꯏꯗꯨꯅ ꯇꯝꯅꯔꯤꯕꯗꯨ ꯃꯥꯕꯨ ꯒꯥꯔꯤꯅ ꯊꯣꯝꯃꯒ ꯍꯥꯠꯈꯤꯕ ꯇꯦꯛꯁꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯕꯨ ꯂꯃꯟ ꯈꯨꯝꯅꯕꯒꯤꯗꯃꯛ ꯊꯤꯔꯤꯕꯅꯤ꯫ ꯚꯂꯦ ꯗ꯭ꯔꯥꯏꯚ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤꯗ ꯇꯝꯅꯔꯤꯕ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯊꯦꯡꯅꯈꯤꯕꯒꯤ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯩꯔꯤ꯫ ꯂꯝꯕꯤ ꯑꯁꯤꯗ ꯉꯁꯤꯗꯒꯤ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯊꯧꯗꯣꯛ ꯑꯃ ꯏꯃꯨꯡ ꯑꯃꯒꯤ ꯃꯤꯑꯣꯏ ꯈꯔꯅ ꯒꯥꯔꯤ ꯑꯃꯗ ꯇꯣꯡꯉꯗꯨꯅ ꯂꯝꯕꯤ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗ ꯊꯣꯛꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯑꯉꯟꯕ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯃꯗ ꯅꯨꯄꯥ ꯑꯃꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯤꯒ ꯂꯣꯏꯅꯗꯨꯅ ꯚꯂꯦ ꯗ꯭ꯔꯥꯏꯚ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯗꯨ ꯐꯥꯎꯔꯒ ꯒꯥꯔꯤ ꯊꯧꯔꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯅ ꯃꯅꯤꯡꯒꯤ ꯁꯤꯠꯇꯨꯗ ꯃꯊꯟꯇ ꯐꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯒꯥꯔꯤꯗꯨ ꯂꯝꯕꯤ ꯑꯗꯨꯗ ꯐꯥꯎꯔꯒ ꯊꯧꯔꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯅꯨꯄꯤꯗꯨꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯌꯥꯝ ꯄꯥꯈꯠꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯃꯥꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯗꯨꯅ ꯃꯃꯥꯡꯒꯤ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯌꯦꯡꯉꯨ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯒꯥꯔꯤꯒꯤ ꯃꯃꯥꯡꯗ ꯄꯥꯜꯂꯤꯕ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯅꯤꯡꯒꯤ ꯁꯤꯠꯇ ꯃꯊꯟꯇ ꯐꯝꯂꯤꯕꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯐꯝꯃꯒ ꯂꯩꯔꯝꯕꯗꯨ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯅꯗꯤ ꯃꯥꯒꯤ ꯅꯥꯀꯟꯗ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯐꯝꯂꯤ ꯍꯥꯏꯕꯗꯨꯗꯤ ꯈꯪꯕ ꯉꯝꯂꯝꯗꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯃꯃꯥꯡꯒꯤ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯌꯦꯡꯂꯝꯕꯗꯒꯤ ꯇꯨꯡꯗ ꯑꯣꯟꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯅꯥꯀꯟꯗ ꯐꯝꯃꯒ ꯂꯩꯕꯗꯨꯗꯤ ꯎꯔꯝꯗꯦ꯫ ꯃꯈꯣꯏꯅ ꯈꯪꯂꯝꯃꯤ ꯃꯗꯨꯗꯤ ꯃꯅꯤꯡꯒꯤ ꯁꯤꯠꯇ ꯃꯆꯥꯅꯨꯄꯤꯒꯤ ꯅꯥꯀꯟꯗ ꯐꯝꯂꯤꯕ ꯕꯨꯠꯇꯨ ꯃꯤꯡꯁꯦꯜꯗ ꯈꯛꯇꯃꯛ ꯎꯕ ꯉꯝꯕ ꯑꯣꯏꯔꯝꯃꯤ꯫ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯃꯤꯌꯥꯝꯅ ꯊꯥꯖꯅꯔꯝꯃꯤ ꯃꯗꯨꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯚꯂꯦ ꯗ꯭ꯔꯥꯏꯚ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤꯗ ꯒꯥꯔꯤ ꯊꯧꯔꯒ ꯆꯠꯄ ꯃꯇꯝꯗ ꯑꯍꯥꯡꯕ ꯁꯤꯠ ꯑꯃꯠꯇ ꯊꯝꯂꯣꯏꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯤ ꯐꯝꯅꯗꯕ ꯑꯍꯥꯡꯕ ꯁꯤꯠ ꯌꯥꯎꯔꯒꯗꯤ ꯂꯝꯕꯤ ꯑꯁꯤꯗ ꯇꯝꯅꯔꯤꯕ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯈꯪꯍꯟꯗꯕꯤꯗ ꯇꯨꯃꯤꯟꯅ ꯐꯝꯂꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯏꯅꯧ ꯅꯧꯅ ꯚꯂꯦ ꯗ꯭ꯔꯥꯏꯚ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤꯗ ꯇꯝꯅꯔꯤꯕ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯕꯨ ꯊꯦꯡꯅꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯐꯤꯂꯤꯄꯤꯟꯁꯇ ꯂꯩꯕ ꯀꯨꯏꯖꯣꯟ ꯁꯤꯇꯤ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯇꯗ ꯊꯕꯛ ꯇꯧꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯒꯤ ꯃꯃꯤꯡ ꯀꯦꯞꯇꯦꯟ ꯕꯕꯥꯎ ꯀꯧꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯃꯗ ꯚꯂꯦ ꯗ꯭ꯔꯥꯏꯚ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯀꯦꯞꯇꯦꯟ ꯕꯕꯥꯎꯅ ꯃꯥꯒꯤ ꯀꯥꯔꯗꯨ ꯊꯧꯔꯗꯨꯅ ꯄꯦꯇ꯭ꯔꯣꯂꯤꯡ ꯆꯠꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯈꯛꯅ ꯂꯝꯕꯤꯗꯨꯒꯤ ꯅꯥꯀꯟꯗ ꯃꯊꯟꯇ ꯆꯠꯂꯒ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯑꯊꯦꯡꯕ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯂꯝꯕꯤ ꯑꯗꯨꯗ ꯃꯊꯟꯇ ꯆꯠꯄꯗꯨ ꯎꯕꯗ ꯀꯦꯞꯇꯦꯟ ꯕꯕꯥꯎꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯜꯂꯝꯃꯤ ꯃꯗꯨꯗꯤ ꯑꯊꯦꯡꯕ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯤ ꯑꯃꯅ ꯃꯊꯟꯇ ꯂꯝꯕꯤꯗ ꯆꯠꯄ ꯍꯥꯏꯕꯁꯤ ꯑꯐꯕ ꯅꯠꯇꯦ꯫ ꯃꯔꯝꯗꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯅ ꯀꯤꯗꯅꯦꯞ ꯇꯧꯕ ꯅꯠꯇ꯭ꯔꯒꯅ ꯍꯥꯠꯇꯣꯛꯄꯤꯔꯝꯕ ꯌꯥꯏ꯫ ꯀꯦꯞꯇꯦꯟ ꯕꯕꯥꯎꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯒꯥꯔꯤꯗꯨ ꯈꯥꯝꯂꯝꯃꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯗ ꯀꯗꯥꯏꯗ ꯆꯠꯇꯨꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯅꯨꯄꯤꯗꯨꯅ ꯚꯂꯦ ꯗ꯭ꯔꯥꯏꯚ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯂꯣꯏꯔꯝꯗꯥꯏ ꯀꯣꯅꯔ ꯑꯗꯨ ꯐꯥꯎꯕ ꯊꯤꯟꯕꯤꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯌꯧꯔꯕ ꯃꯇꯨꯡꯗ ꯒꯥꯔꯤ ꯑꯇꯣꯞꯄ ꯑꯃ ꯇꯣꯡꯉꯒ ꯃꯥꯒꯤ ꯌꯨꯝꯗ ꯍꯟꯖꯈ꯭ꯔꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯀꯦꯞꯇꯦꯟ ꯕꯕꯥꯎꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯒꯥꯔꯤꯒꯤ ꯃꯅꯤꯡ ꯊꯪꯕ ꯁꯤꯠꯇ ꯀꯥꯈꯠꯂꯨ ꯍꯥꯏꯔꯝꯃꯤ꯫
ꯅꯨꯄꯤꯗꯨꯅ ꯒꯥꯔꯤ ꯃꯅꯨꯡ ꯑꯗꯨꯗ ꯀꯥꯈꯠꯂꯝꯃꯤ ꯑꯗꯨꯒ ꯃꯅꯤꯡ ꯊꯪꯕ ꯁꯤꯠ ꯑꯗꯨꯗ ꯐꯝꯂꯝꯃꯤ꯫ ꯀꯦꯞꯇꯦꯟ ꯕꯕꯥꯎꯅ ꯁꯦꯐꯇꯤꯒꯤꯗꯃꯛ ꯒꯥꯔꯤꯒꯤ ꯊꯣꯡ ꯊꯣꯡꯅꯥꯎꯁꯤꯡꯗꯨ ꯂꯣꯏꯅ ꯂꯣꯛ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯒꯥꯔꯤ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯊꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯔꯛꯂꯕ ꯃꯇꯨꯡꯗ ꯕꯜꯂꯦꯠ ꯗ꯭ꯔꯥꯏꯚꯀꯤ ꯑꯔꯣꯏꯕ ꯂꯝꯕꯤꯒꯤ ꯃꯄꯥꯗ ꯂꯩꯕ ꯀꯣꯔꯅꯔ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯀꯦꯞꯇꯦꯟ ꯕꯕꯥꯎꯅ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯦ, ꯅꯪ ꯀꯨꯝꯊꯕ ꯌꯥꯔꯅꯤ ꯍꯥꯏꯔꯗꯨꯅ ꯃꯅꯤꯡꯗ ꯌꯦꯡꯊꯣꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨ ꯀꯥꯔ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯂꯩꯕ ꯎꯔꯝꯗꯦ, ꯃꯥ ꯃꯊꯟꯇꯃꯛ ꯀꯥꯔ ꯃꯅꯨꯡ ꯑꯗꯨꯗ ꯐꯝꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯀꯦꯞꯇꯦꯟ ꯕꯕꯥꯎꯅ ꯈꯜꯂꯝꯃꯤ ꯃꯗꯨꯗꯤ ꯃꯥꯅ ꯒꯥꯔꯤꯗꯨ ꯃꯐꯝ ꯑꯗꯨꯗ ꯍꯦꯛ ꯈꯥꯝꯕꯒ ꯅꯨꯄꯤ ꯑꯗꯨꯅ ꯀꯨꯝꯊꯈ꯭ꯔꯤꯕ ꯖꯥꯠꯂꯥ꯫ ꯑꯗꯨꯕꯨ ꯃꯗꯨ ꯑꯣꯏꯊꯣꯛꯇꯕꯅꯤ ꯍꯥꯏꯕꯁꯦ ꯃꯥꯅ ꯈꯪꯕ ꯉꯝꯂꯝꯃꯤ, ꯃꯔꯝꯗꯤ ꯒꯥꯔꯤꯒꯤ ꯊꯣꯡ ꯊꯣꯡꯅꯥꯎꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯣꯛ ꯇꯧꯗꯨꯅ ꯑꯗꯨꯝ ꯂꯩꯔꯤ꯫ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯣꯏꯔꯤꯕ ꯀꯦꯞꯇꯦꯟ ꯕꯕꯥꯎꯅ ꯕꯜꯂꯦꯠ ꯗ꯭ꯔꯥꯏꯚ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤꯗ ꯄꯦꯇ꯭ꯔꯣꯂꯤꯡ ꯆꯠꯂꯨ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯀꯨꯏꯖꯣꯟ ꯁꯤꯇꯤ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯇꯗ ꯊꯕꯛ ꯇꯧꯔꯤꯕ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯗꯨꯅ ꯃꯥꯕꯨ ꯄꯥꯡꯗꯕ ꯃꯤꯅꯤ ꯍꯥꯏꯔꯗꯨꯅ ꯊꯕꯛꯇꯒꯤ ꯁꯁꯄꯦꯟ ꯇꯧꯔꯝꯃꯤ꯫ ꯃꯊꯪꯗ ꯐꯤꯂꯤꯄꯤꯟꯁꯇ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯤꯡ ꯆꯠꯄ ꯍ꯭ꯋꯥꯏꯠ ꯂꯦꯗꯤ ꯑꯣꯐ ꯂꯣꯀꯥꯟ ꯔꯣꯗ ꯍꯥꯏꯅ ꯈꯪꯅꯕ ꯐꯤꯡꯒꯧ ꯁꯦꯠꯄꯤ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯔꯤꯗꯨ ꯃꯌꯥꯝ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯣꯀꯥꯟ ꯔꯣꯗ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤ ꯐꯤꯂꯤꯄꯤꯟꯁꯀꯤ ꯁꯤꯇꯤ ꯑꯃ ꯑꯣꯏꯔꯤꯕ ꯕꯥꯒꯨꯏꯗ ꯂꯩꯕ 6.2 ꯀꯤꯂꯣꯃꯤꯇꯔ ꯁꯥꯡꯕ ꯂꯝꯕꯤ ꯑꯃꯅꯤ꯫ ꯂꯝꯕꯤ ꯑꯁꯤꯒꯤ ꯅꯥꯀꯟꯗ ꯎ ꯋꯥ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯔꯝꯃꯤ, ꯃꯔꯝ ꯑꯁꯤꯅ ꯂꯝꯕꯤ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯃꯇꯝ ꯑꯌꯥꯝꯕꯗ ꯂꯩꯆꯤꯟ ꯊꯥꯔꯝꯃꯤ꯫ ꯂꯣꯀꯥꯟ ꯔꯣꯗ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤ ꯉꯁꯤ ꯐꯥꯎꯕꯗ ꯐꯤꯡꯒꯧ ꯁꯦꯠꯄꯤ ꯕꯨꯠ ꯅꯨꯄꯤ ꯑꯃꯅ ꯇꯝꯅꯕꯒꯤꯗꯃꯛ ꯃꯃꯤꯡ ꯆꯠꯂꯤ꯫ ꯑꯗꯨꯒ ꯂꯝꯕꯤ ꯑꯁꯤꯗ ꯇꯝꯅꯔꯤꯕ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯤꯌꯥꯝꯅ ꯍ꯭ꯋꯥꯏꯠ ꯂꯦꯗꯤ ꯑꯣꯐ ꯂꯣꯀꯥꯟ ꯔꯣꯗ ꯍꯥꯏꯗꯨꯅ ꯈꯪꯅꯔꯤ꯫ ꯃꯇꯝ ꯑꯃꯗ ꯂꯣꯀꯥꯟ ꯔꯣꯗ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤꯒꯤ ꯃꯌꯥꯏꯗ ꯆꯥꯎꯔꯕ ꯎꯆꯥꯟ ꯄꯥꯝꯕꯤ ꯑꯃ ꯍꯧꯔꯝꯃꯤ꯫ ꯏꯪ ꯁꯣꯛ 1950 ꯑꯗꯨꯋꯥꯏꯗ ꯐꯤꯂꯤꯄꯤꯟꯁꯇ ꯂꯩꯕ ꯗꯤꯄꯥꯔꯠꯃꯦꯟ ꯑꯣꯐ ꯄꯕ꯭ꯂꯤꯛ ꯋꯥꯛ ꯑꯦꯟ ꯍꯥꯏꯋꯦꯗ ꯊꯕꯛ ꯇꯧꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯂꯣꯀꯥꯟ ꯔꯣꯗ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤ ꯁꯦꯝꯖꯤꯟꯕ ꯄꯥꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯝꯕꯤ ꯑꯁꯤꯒꯤ ꯃꯌꯥꯏꯗ ꯍꯧꯔꯤꯕ ꯆꯥꯎꯔꯕ ꯎꯆꯥꯟ ꯄꯥꯝꯕꯤ ꯑꯗꯨꯅ ꯃꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯑꯄꯟꯕ ꯄꯤꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯇꯗ ꯊꯕꯛ ꯇꯧꯔꯤꯕ ꯋꯥꯀꯔ ꯑꯃꯅ ꯎ ꯑꯗꯨꯕꯨ ꯀꯛꯊꯠꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯎꯁꯥ ꯑꯃ ꯃꯊꯛꯇꯒꯤ ꯇꯥꯔꯛꯄꯗꯒꯤ ꯋꯥꯀꯔ ꯑꯗꯨꯗ ꯅꯜꯂꯗꯨꯅ ꯈꯨꯗꯛꯇ ꯁꯤꯔꯝꯃꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯃꯈꯣꯏꯅ ꯋꯥꯀꯔ ꯁꯤꯖꯤꯟꯅꯔꯒ ꯆꯥꯎꯔꯕ ꯎꯗꯨ ꯌꯥꯟꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠꯇ ꯕꯨꯜꯗꯣꯖꯔ ꯑꯃ ꯁꯤꯖꯤꯟꯅꯔꯗꯨꯅ ꯎ ꯑꯗꯨꯕꯨ ꯂꯝꯕꯤ ꯃꯌꯥꯏ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯆꯥꯎꯔꯕ ꯎꯆꯥꯟ ꯄꯥꯝꯕꯤ ꯑꯗꯨꯕꯨ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯨꯕ ꯃꯇꯝꯗ ꯃꯗꯨꯗ ꯌꯥꯎꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄ, ꯍꯛꯆꯥꯡ ꯉꯝꯃꯛꯇꯕ ꯑꯃꯁꯨꯡ ꯁꯤꯕ ꯐꯥꯎꯕ ꯌꯥꯎꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯃꯤꯌꯥꯝꯅ ꯊꯥꯖꯅꯕ ꯍꯧꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯕꯨꯠ ꯅꯨꯄꯤ ꯑꯃꯈꯛꯅ ꯂꯝꯕꯤ ꯃꯌꯥꯏꯗ ꯍꯧꯔꯤꯕ ꯆꯥꯎꯔꯕ ꯎꯆꯥꯟ ꯄꯥꯝꯕꯤ ꯑꯁꯤꯕꯨ ꯉꯥꯛꯊꯣꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯤ ꯀꯌా ꯑꯃꯅꯁꯨ ꯎꯄꯥꯝꯕꯤ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯑꯊꯦꯡꯕ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯐꯤꯡꯒꯧ ꯁꯦꯠꯄꯤ ꯕꯨꯠ ꯅꯨꯄꯤ ꯑꯃꯅ ꯀꯣꯏꯅ ꯆꯠꯂꯒ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯤꯌꯥꯝꯅ ꯊꯥꯖꯅꯔꯤ ꯃꯗꯨꯗꯤ ꯎꯄꯥꯝꯕꯤ ꯑꯁꯤꯕꯨ ꯀꯛꯊꯠꯅꯕ ꯍꯣꯠꯅꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯕꯨꯠ ꯑꯁꯤꯅ ꯇꯝꯅꯔꯤ ꯑꯃꯁꯨꯡ ꯍꯥꯠꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯤꯕꯗꯒꯤ ꯋꯥꯀꯔꯁꯤꯡ ꯑꯗꯨꯅ ꯎꯄꯥꯝꯕꯤ ꯑꯁꯤꯕꯨ ꯌꯥꯟꯊꯠꯄꯒꯤ ꯃꯍꯨꯠꯇ ꯎꯄꯥꯝꯕꯤ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯂꯝꯕꯤꯗꯨ ꯁꯦꯝꯂꯝꯃꯤ꯫ ꯏꯪ ꯁꯣꯛ 1980 ꯑꯗꯨꯋꯥꯏꯗ ꯋꯥꯀꯔ ꯑꯃꯈꯛꯅ ꯂꯣꯀꯥꯟ ꯔꯣꯗ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯍꯧꯔꯤꯕ ꯎꯆꯥꯟ ꯄꯥꯝꯕꯤ ꯑꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯂꯝꯕꯤ ꯑꯗꯨꯗ ꯒꯥꯔꯤ ꯊꯧꯔꯒ ꯂꯥꯛꯄ ꯃꯇꯝꯗ ꯃꯌꯦꯛ ꯁꯦꯡꯅ ꯎꯅꯕꯒꯤꯗꯃꯛ ꯎꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯍꯪꯒꯥꯄꯥꯟ ꯃꯆꯨꯒꯤ ꯀꯂꯔ ꯁꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯋꯥꯀꯔ ꯑꯗꯨ ꯌꯥꯝꯅ ꯁꯥꯊꯤꯕ ꯂꯩꯅꯥ ꯑꯃꯅ ꯅꯥꯔꯗꯨꯅ ꯁꯤꯈꯤꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ 2001 ꯍꯥꯏꯔꯤꯕ ꯆꯍꯤ ꯑꯁꯤꯗ ꯂꯝꯕꯤ ꯃꯌꯥꯏꯗ ꯍꯧꯔꯤꯕ ꯎꯆꯥꯟ ꯄꯥꯝꯕꯤ ꯑꯗꯨ ꯌꯥꯝꯅ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯃꯊꯟꯇ ꯀꯪꯁꯤꯜꯂꯛꯑꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯆꯍꯤ ꯑꯃ ꯂꯩꯔꯒ 2002 ꯍꯥꯏꯔꯤꯕ ꯆꯍꯤ ꯑꯁꯤꯗ ꯀꯪꯂꯕ ꯎꯄꯥꯝꯕꯤ ꯑꯗꯨ ꯂꯝꯕꯤ ꯃꯌꯥꯏ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯂꯣꯀꯥꯟ ꯔꯣꯗ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤꯗ ꯇꯝꯅꯔꯤꯕ ꯕꯨꯠ ꯅꯨꯄꯤ ꯑꯁꯤꯕꯨ ꯀꯅꯥꯕꯨ ꯑꯣꯏꯔꯤꯕ? ꯃꯤꯌꯥꯝꯅ ꯊꯥꯖꯅꯔꯝꯃꯤ ꯃꯗꯨꯗꯤ ꯂꯝꯕꯤ ꯑꯁꯤꯗ ꯇꯝꯅꯔꯤꯕ ꯕꯨꯠ ꯅꯨꯄꯤ ꯑꯗꯨ ꯃꯇꯝ ꯑꯃꯗ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯅꯔꯁ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯅꯔꯁ ꯅꯨꯄꯤ ꯑꯗꯨꯅ ꯊꯕꯛ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯇꯦꯛꯁꯤ ꯒꯥꯔꯤ ꯑꯃ ꯇꯣꯡꯉꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯇꯦꯛꯁꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯂꯣꯀꯥꯟ ꯔꯣꯗ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗ ꯅꯔꯁ ꯅꯨꯄꯤ ꯑꯗꯨꯕꯨ ꯏꯖꯠ ꯃꯥꯡꯍꯜꯂꯕ ꯃꯇꯨꯡꯗ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯇꯦꯛꯁꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯅꯔꯁ ꯅꯨꯄꯤ ꯑꯗꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯂꯣꯀꯥꯟ ꯔꯣꯗ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯍꯧꯔꯤꯕ ꯎꯆꯥꯟ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯍꯨꯟꯇꯣꯛꯂꯝꯃꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯅꯔꯁ ꯅꯨꯄꯤ ꯑꯗꯨꯒꯤ ꯑꯁꯤꯕ ꯊꯋꯥꯏ ꯑꯗꯨꯅ ꯁꯥꯟꯇꯤ ꯐꯪꯕ ꯉꯝꯗꯕꯗꯒꯤ ꯃꯥꯕꯨ ꯍꯥꯠꯇꯣꯛꯂꯒ ꯍꯨꯟꯇꯣꯛꯑꯝꯕ ꯃꯐꯝ ꯂꯣꯀꯥꯟ ꯔꯣꯗ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤꯗ ꯇꯝꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯤꯌꯥꯝꯅ ꯊꯥꯖꯅꯔꯤ ꯃꯗꯨꯗꯤ ꯅꯔꯁ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯈꯤꯕ ꯇꯦꯛꯁꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨ ꯂꯃꯟ ꯈꯨꯝꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯅꯔꯁ ꯅꯨꯄꯤꯗꯨꯒꯤ ꯑꯁꯤꯕ ꯊꯋꯥꯏ ꯑꯗꯨꯅ ꯂꯝꯕꯤ ꯑꯁꯤꯗ ꯇꯝꯅꯈꯤꯒꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯕꯨꯠ ꯅꯨꯄꯤ ꯑꯁꯤꯕꯨ ꯀꯤꯕꯗꯒꯤ ꯑꯊꯦꯡꯕ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯇꯦꯛꯁꯤ ꯗ꯭ꯔꯥꯏꯚꯔꯁꯤꯡꯅ ꯂꯣꯀꯥꯟ ꯔꯣꯗ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤ ꯐꯥꯎꯔꯒ ꯆꯠꯂꯝꯗꯦ꯫ ꯂꯣꯀꯥꯟ ꯔꯣꯗ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤꯗ ꯇꯁꯦꯡꯅ ꯕꯨꯠ ꯊꯦꯡꯅꯈꯤꯕꯒꯤ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯩꯔꯤ꯫ ꯑꯍꯥꯟꯕ ꯋꯥꯔꯤ ꯑꯁꯤ ꯖꯣꯟ ꯀꯧꯕ ꯅꯨꯄꯥ ꯑꯃꯈꯛꯅ 2001ꯒꯤ ꯁꯦꯞꯇꯦꯝꯕꯔꯒꯤ ꯊꯥꯗ ꯂꯣꯀꯥꯟ ꯔꯣꯗ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯕꯨ ꯊꯦꯡꯅꯈꯤꯕꯒꯤ ꯋꯥꯔꯤꯅꯤ꯫
नुमित अदुगी नुमिदांगी मतम पुंग तरुक तारकपा मतमदा जोना मागी ममागा लोइनरदुना कार तोंगदुना लोकांग रोड हाइरिबा लंबी अदु फावरगा सलमी जोनगी ममाना कार दु थोरमी अदुगा माना नाकंदा तोंगलमी मतम अदुदा मखोइगी गाड़ी दु नतना लंबी अदुदा अतोपा गाड़ी अमता सत्पा उरमदी मखोइगी गाड़ी दु अरीबा कार अमा ओइरमी मरम असिना जोनगी ममा अदुना लोकांग रोड हाइरिबा लंबी अदु खरा थुना लाथोंगनबगीदमक गाड़ी दु कन्ना थौगलमी मतम अदुदा खरा लाप मफम अमदा लंबीदा क्रॉसिंग तौनबगीदमक अंगौबगा अमुबगा मसु संगबदु हेडलाइट की मंगाल अदुना यामना मयेक्ति सेंगदबिदा उबा फंगलमी लंबीदा क्रॉसिंग तौनबगीदमकता संगिबा अंगौबा मसु अदुदगी मीगी सक्तम बानबा अमा तमना तमना थोलकपदु जोन उरमी अहानबददी जोन खलमी मदुदी माना उरिबा सक्तम अदुबु मीरा नत्रगना लेसिनना ओइरिबा जाला अदुबु मखोइना थौरिबा गाड़ी अदुना सक्तम अदुगी मनाक्ता सुम नक्सिलक्पा मतमदा जोना खंगबा ngamlami मदुदी माना उरिबा सक्तमदु अंगौबु फिजुल सेटपा नुपी अमगी सक्तमनि नुपी अदुना लंबीदा लैरिबा क्रॉसिंग अदुदा हंगत हंदा सत्पा होरगलमी मतम अदुदा जोनगी ममाना गाड़ी कन्ना थोरंबा अदुदगी तपथबा होरगलमी मसीदगी जोना खंगबा ngamlami मदुदी माना उरिबा सक्तम अदु मागी ममानासु उबा फंगली मरम असिना ममाना नुपी अदुबु थोमदनबा गाड़ी दु तपना मुक थौरिबनी मखोइना थरोगलिबा कार अदुना बुन नुपी अदुना लेपलिबा जगा अदुदगी फुट मरी मुकी मया नक्सलकपा मतमदा बुन नुपी अदुना क्रॉसिंग की लंबीदा संगिबा अंगौबा मसु अदुदा संखिरमी यामना ngनिंगाय ओइरबा थौदोग अदु उरगसु जोन अमसु मागी ममा वा करी मता nganglamdi अदुगी मतुंगदा जोनगी ममाना अमु गाड़ी दु कन्ना थौबा होरगलमी ngahak leiraba matungda zona mamada hairami kari saktamno akoina hoji uribadubо madu tabada zongi mamana amu khumlami hojigi saktamdo nangsu uboire maramdi zongi mamana khalami madudi makoina uriba butki saktamdu magi wakhanna oiribani masano pa zona butki saktam madu ui hairakpada mangonda asuki mati akiba phawba horaklami थौदोग असिदगी मखोइना नुमिदांगी मतमदा लोकांग रोड हाइरिबा लंबी असिदा अमुखना सल्लरोय हाइदुना खलमी अतोपा किनिंगाय ओइरबा थौदोग अमगसु फिलीपींस की बागुई सिटी दा लैबा टैक्सी ड्राइवर अमदा थुकलमी बागुई सिटी दा लैबा टैक्सी ड्राइवर सिंगदुना खंगबा ngamlami मदुदी लोकांग रोड हाइरिबा लंबी असिदा अथेंगबगी मतमदा फिंगौ सेटपी बुनुपी अमना तमनारी मरम असिना नुमिदांग अथेंगबगी मतमदा मखोइना लोकांग रोड हाइरिबा लंबी असिदा गाड़ी अमता थौनरमदी अदुबु मखोइ मयामदुगी मनुंगदा टैक्सी ड्राइवर अमखक्ति लोकांग रोड हाइरिबा लंबी असिदा तमनाय हाइबसि थाजरमदी मरम असिना महांगना लंबी असिदा नुमिदांगी मतम ओइरगसु अदुम फावरगा गाड़ी थोरमी अदुबु नोमा अथेंगबा अहिंगी मतम अमदा टैक्सी ड्राइवर अदुना लोकांग रोड हाइरिबा लंबी अदु फावरगा लाकपा मतमदा फिंगौ सेटपी बुनुपी अदुना लंबी मयाइदा लेपगा मखुत्तु हाइरदुना गाड़ी दु खामो हाइरगलमी टैक्सी ड्राइवर अदुना बुनुपी अदुबु थोमदनबगीदमक मताइदा थैदो अदुना मखाताना गाड़ी दु थोरमी अदुगा हाइरमी मसी असेंगबा नत्ति मागी वाखनने अदुबु टैक्सी ड्राइवर अदुना गाड़ी थौना ममांगी मिंगसिल अदुदा येंगोबा मतमदा बुनुपीदु मागी गाड़ीगी सीट मनिंगदा फम्मगा लेरमी मदु उबदा मंगोंदा असुकी मतिक अकीबा फावरमी अदुगा अमुकसु मसा मथंता हाइजरमी मसी असेंगबा नत्ति मागी वाखनने अदुगी मतुंगदा महांगना गाड़ी अदु कन्ना थौनबा होनरमी अदुबु गाड़ी दुदी सुम तपथरगलमी कनागुंबा अमना मागी गाड़ी दु कंट्रोल तौखिबगा सब मानरमी महांगना गाड़ी की मनिंगदा फमलिबा बुनुपी अदु असेंगबरा हाइबदु खंगनबगीदमक तुंग ओंथोलुदुना येंगलमी मतम अदुदा कना अमता गाड़ी की सीट मनिंग अदुदा फमलमदि मरम असिना मंगोंदा पाखलंबसिंग अदु लोइना फखिरमी अदुबु महांगना ममाय लेथरोकपा मतमदा बुनुपीदु अमु माना गाड़ी थौरिबा अदुगी ममांगदा लेपगा लेरमी अदुगी मतुंगदा महाक ज्ञान मांगखिरमी मथंग नुमितकी अंगनबा अयुक्ता मियामना महाकी गाड़ी अदु बागुई कंट्री क्लब कौबा जगा अमगी मनाक्ता थेंगनरमी मियामना थेंगनबा मतमदा टैक्सी ड्राइवर अदुगी हक्सांगदु थक निगलदुना याम पाखलगा लेरमी मियामना कैदुबु यावरबगी हाइदुना हंगलमी टैक्सी ड्राइवर अदुना लोकांग रोड हाइरिबा लंबी अदुदा माना थेंगनकीबा बुनुपी अदुगी वारीदु लोइना लिरमी अदुगा मखाताना मसिनदुना मुरुम सोलदुना हाइरई मदु असेंगबनी थौदोग असिदगी टैक्सी ड्राइवर अदु वखल सोइरा अदुना मेंटल हॉस्पिटल अमदा लाइकनरमी अदुबु मसिनदुना मदु असेंगबनी हाइरदुना मुरुम सोंबदुदी लेबलमदि